Hi everyone, ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯃꯤꯅꯤ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ. ꯃꯌꯥꯝ ꯍꯧꯕꯗꯩꯅ ꯂꯣꯏꯕ ꯌꯦꯡꯕꯤꯌꯨ. ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯆꯠꯂꯤꯑꯕꯀꯣ, ꯌꯨꯅꯤꯠ ꯇꯦꯁ 1. ꯑꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯊꯤꯟꯕ ꯑꯣꯏꯅ ꯂꯥꯛꯏ, ꯑꯗꯨꯒ ꯑꯩꯈꯣꯏ ꯐ꯭ꯔꯦꯟ ꯃꯌꯥꯝꯁꯤꯡꯒ ꯇꯧꯔꯒ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯡ 9ꯗꯩ ꯍꯧꯔꯒꯅ 10:30ꯗ ꯁꯨꯇꯤ ꯑꯣꯏ ꯑꯦꯛꯖꯥꯝ. ꯑꯗꯨꯅ ꯃꯌꯥꯝ ꯌꯨꯝꯗ ꯍꯟꯕꯗꯣ ꯁꯨꯝ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄꯗꯣ ꯁꯨꯝ ꯅꯛꯄꯨꯗꯤ ꯅꯛꯏ, ꯌꯥꯝꯅ ꯂꯥꯞꯇꯦ. ꯑꯗꯣ ꯁꯤꯜꯆꯔ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯁ꯭ꯇꯦꯟ ꯍꯦꯛ ꯄꯣꯏꯟꯗꯅꯤꯀꯣ, ꯄꯣꯏꯟꯗꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯂꯥꯏꯒꯤ ꯃꯟꯗꯤꯔ ꯑꯃ ꯂꯩ, ꯍꯔꯦ ꯀ꯭ꯔꯤꯁꯅꯒꯤ ꯃꯟꯗꯤꯔ ꯑꯃ. ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯁꯨꯝ ꯐ꯭ꯔꯦꯟꯁꯤꯡ ꯃꯌꯥꯝꯒꯀꯣ, ꯂꯥꯏꯁꯨ ꯈꯨꯔꯝꯃꯅꯤ, ꯑꯗꯨꯒ ꯐ꯭ꯔꯦꯟꯁꯤꯡꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯪꯈꯥ ꯃꯈꯥꯗ ꯑꯗꯨꯝ ꯐꯝꯃꯒꯀꯣ ꯄꯣꯊꯥꯕ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯅ ꯉꯥꯏꯕ ꯑꯣꯏꯅ, ꯄꯨꯡ ꯑꯃꯇꯅꯤꯅ ꯁꯨꯝ ꯉꯥꯏꯔꯒ ꯑꯩꯈꯣই ꯁꯨꯝ ꯐ꯭ꯔꯦꯟ ꯃꯌꯥꯝꯁꯤꯡ ꯑꯉꯥꯡꯁꯤꯡꯗꯣ ꯄꯨꯔꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯋꯤ. ꯑꯗꯣ ꯃꯣꯏꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯈ꯭ꯔꯦ. ꯑꯗꯣ ꯑꯩꯗꯤ ꯉꯁꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯄꯨꯟꯁꯤꯜꯂꯒ ꯑꯣꯏꯅ ꯃꯤꯅꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯔꯦ. ꯑꯗꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ, ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ. ꯑꯗꯣ ꯃꯊꯪꯁꯨ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯌꯨꯛ ꯁꯦꯝꯃꯒ ꯑꯗꯨꯝ ꯄꯨꯖꯔꯛꯀꯦ. ꯑꯩꯒꯤꯁꯦ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯅꯝꯖꯕꯅꯤ. ꯑꯗꯣ ꯑꯩꯈꯣꯏ ꯒꯅꯦꯁꯀꯤ ꯃꯟꯗꯤꯔ, ꯒꯅꯦꯁꯀꯤ ꯃꯨꯔꯇꯤꯁꯨ ꯂꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯑꯃꯃꯝ ꯁꯥꯔꯒ. ꯑꯁꯤꯅ ꯃꯍꯥꯗꯦꯕꯀꯤꯅꯤꯀꯣ. ꯑꯗꯨꯒ ꯃꯍꯥꯗꯦꯕꯀꯤ ꯃꯟꯗꯤꯔ ꯑꯃꯁꯨ ꯂꯩ, ꯄꯨꯟꯅ ꯐꯖꯅ ꯁꯥꯕꯅꯤ. ꯑꯗꯨ ꯃꯌꯥꯝ ꯂꯥꯛꯑꯒ ꯄꯣꯊꯥꯅꯕ ꯃꯌꯥꯝ ꯑꯃꯀꯣ, ꯍꯥꯏꯗꯤ ꯂꯩꯅꯕ ꯃꯌꯥꯝꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯅꯀꯣ. ꯏꯁꯣꯔꯒꯤ ꯃꯟꯗꯤꯔ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯣꯊꯥꯅꯕꯩꯅꯤꯀꯣ. ꯍꯥꯏꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯇꯧꯕ ꯂꯣꯏꯅ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯄꯣꯊꯥꯅ ꯂꯩꯖꯅꯕꯩꯅꯦꯕ. ꯑꯗꯣ ꯅꯦꯛꯁꯇ ꯑꯃꯨꯛ ꯑꯩ ꯂꯥꯛꯑꯦ, ꯑꯗꯨꯒ ꯑꯉꯥꯡꯁꯨ ꯒꯦꯠꯀꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯐꯖꯅ ꯂꯩ, ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔ ꯄꯣꯏꯟꯒꯤ ꯑꯣꯇꯣ ꯁ꯭ꯇꯦꯟꯒꯤ ꯃꯅꯥꯛꯇꯅꯤ. ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔ ꯑꯃꯁꯨ ꯂꯩ. ꯍꯅꯨꯃꯥꯟ ꯀꯔꯤꯒꯨꯝꯕ ꯈꯨꯔꯨꯝꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯁꯤꯒ ꯁꯨꯝ ꯂꯥꯛꯄꯤꯌꯨ. ꯀꯣꯅꯨꯄꯨꯔ ꯁꯤꯜꯆꯔ ꯍꯦꯛ ꯃꯦꯟ ꯔꯣꯗꯇꯅꯤ. ꯈꯪꯗ꯭ꯔꯒꯅ ꯃꯌꯥꯝꯗ ꯍꯪꯕꯤꯔꯒꯁꯨ ꯑꯗꯨꯝ ꯈꯪꯒꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯐ꯭ꯔꯦꯟ ꯑꯦꯀꯥꯗꯃꯤꯒꯤ, ꯑꯩꯁꯦ ꯑꯦꯀꯥꯗꯃꯤꯒꯤ ꯇꯤꯆꯔꯅꯤ. ꯑꯗꯣ ꯑꯉꯥꯡꯒꯤ ꯖꯒꯣꯏ ꯗꯥꯟꯁ, ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯖꯕꯅꯤ, ꯇꯤꯆꯔꯅꯤ. ꯑꯗꯣ ꯃꯌꯥꯝ ꯃꯥꯗꯤ ꯃꯥꯏ ꯑꯉꯥꯡꯁꯨ ꯇꯝꯃꯤ, ꯃꯆꯥꯅꯨꯄꯥ ꯑꯃ. ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯀꯥꯗꯃꯤ ꯀꯩꯅꯣꯁꯤꯗꯤ, ꯗꯥꯟꯁ ꯇꯤꯆꯔꯁꯤꯗꯤ ꯃꯥꯒꯤ ꯀꯥꯕꯨꯏꯁꯤꯁꯨ ꯂꯩ, ꯁꯤꯜꯆꯔꯗꯁꯨ ꯂꯩ, ꯃꯥꯗꯤ ꯒꯨꯋꯥꯍꯥꯇꯤꯗꯁꯨ ꯆꯠꯂꯤ, ꯑꯗꯨꯒ ꯃꯥ ꯗꯤꯜꯂꯤꯗꯁꯨ ꯁꯨꯝ ꯆꯠꯂꯤ. ꯑꯗꯨ ꯌꯥꯝ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀ꯭ꯔꯤꯁꯅꯅ ꯑꯩꯈꯣꯏꯒꯤ ꯀꯥꯂꯤꯗꯥꯁ ꯑꯩꯈꯣꯏꯒꯤ ꯅꯥꯄꯤ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ, ꯃꯥꯅ ꯑꯗꯨꯒꯤ ꯃꯨꯔꯇꯤ ꯑꯃꯁꯨ ꯂꯩꯔꯝꯃꯦ. ꯑꯩꯁꯨ ꯌꯥꯝꯅ ꯐꯖꯅ ꯈꯪꯗꯦ. ꯌꯥꯝꯁꯨ ꯐꯖꯩ ꯒꯥꯔꯗꯦꯟꯁꯦ, ꯑꯗꯨꯒ ꯃꯐꯝꯁꯨ ꯌꯥꯝ ꯐꯖꯩ, ꯌꯥꯝ ꯅꯥꯜꯂꯤ. ꯑꯩꯈꯣꯏ ꯐ꯭ꯔꯦꯟ 5-6ꯅꯤ ꯂꯥꯛꯏꯁꯦ. ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ, ꯏꯪꯉꯤ ꯃꯐꯝꯁꯦꯀꯣ. ꯑꯗꯨꯝ ꯏꯁꯣꯔꯒꯤ ꯍꯥꯏꯗꯤ ꯃꯐꯝ, ꯍꯥꯏꯗꯤ ꯄꯣꯊꯥꯕ ꯃꯐꯝꯅꯤꯅ ꯏꯁꯤꯡꯁꯤꯁꯨ ꯃꯁꯥꯒꯤ ꯁꯨꯝ ꯑꯣꯔꯤꯖꯤꯅꯦꯜ ꯏꯁꯤꯡꯅꯤ, ꯍꯥꯏꯗꯤ ꯅꯣꯡ ꯆꯨꯕꯒ ꯑꯗꯒꯤ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡ ꯊꯥꯗꯕꯗꯁꯨ ꯀꯩꯅꯣꯃ ꯇꯧꯔꯤ. ꯌꯥꯝꯅꯁꯨ ꯐꯖꯩ, ꯃꯒꯨꯟꯁꯨ ꯌꯥꯝꯅ ꯂꯩ ꯏꯁꯤꯡꯁꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯍꯦꯛ ꯎꯕꯒ ꯇꯨ ꯆꯣꯡꯕ ꯐꯥꯎꯔꯤ. ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯂꯩꯕ ꯃꯐꯝꯅꯤꯅꯀꯣ. ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯔꯦ. ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ, ꯀ꯭ꯔꯤꯁꯅꯁꯦ ꯌꯥꯝꯁꯨ ꯐꯖꯩ. ꯃꯄꯥꯟꯗ ꯁꯥꯏꯠꯇꯁꯨ ꯃꯥꯏꯒꯤ ꯁꯨꯝ ꯕꯤꯜꯗꯤꯡ ꯁꯨꯝ ꯂꯩ. ꯑꯗꯣ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯉꯥꯛꯇꯪ ꯃꯌꯥꯝꯗ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯦ. ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅꯁꯨ ꯐꯖꯩ, ꯃꯅꯨꯡꯗ ꯆꯪꯉꯒ ꯌꯥꯝꯗꯤ ꯆꯪꯗ꯭ꯔꯦ. ꯅꯦꯛꯁꯇꯁꯨ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ. ꯍꯥꯏꯗꯤ ꯅꯦꯛꯁꯇ ꯑꯃꯨꯛ ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯁꯨꯝ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯂꯩꯃꯤꯟꯅꯔꯦ, ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ. ꯑꯩꯗꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯎꯠꯆꯔꯒꯦ. ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯁꯤꯡꯁꯨ ꯂꯦꯞꯄꯤ. ꯑꯗꯨꯒ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯁꯥꯏꯀꯣ. ꯑꯩ ꯅꯨꯡꯁꯥꯁꯨ ꯁꯥꯕ ꯍꯥꯏꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯥ ꯁꯥꯏ. ꯑꯗꯨꯒ ꯄꯦ ꯑꯃꯒ ꯇꯧꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯣꯏꯅ ꯅꯝꯕꯤꯕꯁꯦ ꯍꯥꯏꯗꯤ ꯄꯤꯛꯅ ꯇꯧꯔꯒ ꯅꯝꯕ ꯑꯣꯏꯔꯝꯃꯦꯕꯀꯣ. ꯑꯩ ꯄꯨꯔꯥ ꯐꯨꯜ ꯏꯁꯀ꯭ꯔꯤꯟꯗ ꯂꯧꯔꯝꯗ꯭ꯔꯦꯕ. ꯑꯗꯨꯅ ꯑꯩꯒꯤ ꯁꯛ ꯃꯆꯦꯠ ꯁꯤꯃꯇꯪ ꯑꯣꯏꯅ ꯎꯔꯦꯕ. ꯃꯣꯏꯅ ꯅꯝꯕꯤꯔꯝꯕꯁꯤ ꯌꯦꯡꯉꯣꯕ. ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯐꯨꯜ ꯏꯁꯀ꯭ꯔꯤꯟ ꯂꯧꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯒ ꯏꯪ ꯌꯥꯝ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯝꯕ ꯈꯣꯠꯄꯁꯨ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ. ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯔꯤ. ꯑꯗꯨꯒ ꯃꯅꯨꯡꯒꯤꯁꯤꯅꯀꯣ, ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯅꯅ ꯄꯣꯛꯄꯗꯒꯤꯅ ꯃꯥꯒꯤ ꯄꯤꯛꯏꯉꯩꯒꯤ ꯃꯇꯝꯒꯤ ꯂꯣꯏꯅꯅꯦꯕ. ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯐꯝꯅ ꯈꯣꯠꯅ ꯄꯣꯊꯥꯅ ꯂꯩꯕꯁꯤꯡꯖꯥꯏ. ꯑꯗꯨꯒ ꯑꯦꯀꯥꯗꯃꯤꯒꯤ ꯇꯤꯆꯔ ꯏꯆꯦꯁꯤꯅ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔ ꯀ꯭ꯔꯤꯁꯅꯄꯨꯔ ꯍꯥꯏꯔꯒ, ꯁꯨꯅꯥꯏ ꯀ꯭ꯔꯤꯁꯅꯄꯨꯔ ꯍꯥꯏꯔꯒ ꯈꯪꯉꯤ. ꯑꯗꯣ ꯁꯨꯅꯥꯏꯁꯤꯅ ꯑꯦꯔꯤꯌꯥ ꯑꯃꯅꯤ, ꯁꯤꯜꯆꯔꯁꯤꯅ ꯑꯦꯔꯤꯌꯥ ꯑꯃꯅꯤ. ꯑꯗꯨꯒ ꯁꯨꯅꯥꯏꯗꯒꯤ ꯁꯤꯜꯆꯔꯁꯤ ꯌꯥꯝꯅ ꯂꯥꯞꯇꯦ, 45 ꯃꯤꯅꯤꯠꯅꯤ. ꯑꯗꯨꯒ ꯑꯌꯨꯛꯇ ꯌꯥꯡꯅ ꯂꯥꯛꯑꯒꯗꯤ 25 ꯃꯤꯅꯤꯠꯇꯪ ꯆꯪꯉꯤ. ꯑꯗꯨꯒ ꯑꯩꯅ ꯂꯩꯕꯅ ꯁꯤꯜꯆꯔꯗꯅꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁ꯭ꯀꯨꯜꯒꯤꯁꯤꯅ ꯌꯥꯝꯅ ꯂꯥꯞꯇꯦ, ꯃꯤꯅꯤꯠ 5ꯃꯨꯛꯀ ꯂꯥꯞꯄꯤ. ꯈꯣꯡꯅ ꯑꯗꯨꯝ ꯑꯣꯇꯣ ꯇꯨꯛꯇꯨꯒꯤꯗ ꯆꯠꯂꯒꯅ ꯃꯤꯅꯤꯠ 2-3 ꯒꯨꯝꯕꯗ ꯁꯨꯝ ꯐꯪꯉꯤ. ꯑꯗꯨꯒ
ꯈꯣꯡꯅ ꯂꯥꯛꯑꯒꯅ ꯃꯤꯅꯤꯠ 10ꯔꯣꯝꯗꯤ ꯇꯞ ꯇꯞꯅ ꯌꯨꯝ ꯆꯪꯉꯦ ꯑꯗꯨꯒ ꯁꯨꯝ ꯑꯩꯅ ꯌꯨꯝꯗ ꯍꯟꯕꯗꯣ ꯈꯤꯇꯪ ꯂꯥꯞꯄꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯨꯝ ꯉꯥꯏꯔꯒ ꯄꯨꯔꯒꯦ ꯍꯥꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯒ ꯁꯨꯝ ꯐꯝꯃꯒ ꯉꯥꯏꯔꯒ ꯄꯨꯔꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯕ꯭ꯂꯣꯛꯅꯤ ꯑꯩ ꯍꯟꯅꯁꯨ ꯍꯥꯏꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯀꯤꯟꯁꯦ ꯄꯨꯔꯥ ꯄꯤꯛꯅ ꯃꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗ ꯄꯤꯛꯅ ꯇꯧꯔꯒ ꯅꯝꯕꯗꯣ ꯍꯩꯇꯅ ꯇꯧꯔꯦꯕꯅꯤꯅ ꯐꯨꯜ ꯏꯁꯀꯤꯟꯗ ꯂꯧꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯁꯤꯡꯅꯀꯣ ꯑꯗꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯨꯝ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯃꯐꯝꯁꯤ ꯏꯪꯉꯤ ꯌꯥꯝ ꯆꯤꯛꯏꯕꯀꯣ ꯑꯗꯨꯒ ꯒꯥꯔꯗꯦꯟ ꯃꯅꯨꯡꯗꯗꯤ ꯆꯪꯕꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯨꯝ ꯍꯥꯏꯗꯤ ꯑꯌꯨꯛꯇ ꯂꯥꯛꯄꯅꯤꯅ ꯑꯗꯨ ꯃꯅꯨꯡꯗꯁꯨ ꯌꯥꯝ ꯐꯖꯩ